ꯑꯁ ꯐꯦꯝ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯇꯌꯥꯏꯒꯤ ꯍꯩꯖꯤꯡꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯧꯖꯤꯛ ꯄꯨꯡ 2 ꯍꯧꯖꯤꯛꯁꯦ ꯄꯨꯡ 1 ꯇꯥꯗꯣꯔꯦꯕꯀꯣ ꯑꯗꯣ ꯍꯩꯖꯤꯡꯄꯣꯠ ꯄꯨꯡ 2 ꯁ꯭ꯋꯥꯏꯗ ꯄꯨꯔꯅꯤ ꯇꯣ ꯂꯣꯏꯁꯜꯂꯦ ꯁꯤ ꯂꯣꯏꯅ ꯔꯦꯗꯤꯗꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯤ ꯂꯥꯛꯇꯧꯕ ꯈꯛꯇꯪ ꯉꯥꯏꯔꯦ ꯏꯃꯨꯡ ꯁ꯭ꯋꯥꯏꯗꯁꯨ ꯈꯔ ꯂꯩꯔꯦ ꯄꯣꯠ ꯑꯥꯒꯤꯒ ꯑꯗꯩ ꯕꯣꯛꯁ ꯑꯇꯩ ꯀꯩꯀꯩꯁꯨ ꯁꯦꯝꯈ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯅꯦ ꯃꯥ ꯊꯕꯛ ꯌꯥꯝ ꯇꯧꯔꯦ ꯋꯥꯔꯦ ꯑꯗꯨꯗꯨꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯩꯀꯩ ꯔꯤꯕꯟ ꯀꯤꯕ ꯈꯣꯠꯄ ꯑꯃꯨꯛ ꯇꯧꯔꯨꯗꯣꯏꯅꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯗꯨꯅꯅꯤ ꯑꯁꯤ ꯐꯦꯝ ꯑꯩ ꯃꯨꯛꯕꯪ ꯅꯝꯌꯥ ꯉꯝꯗꯕꯗꯣ ꯑꯩꯈꯣꯏ ꯏꯅꯝ ꯍꯧꯒꯠꯂꯛꯑꯦ ꯇꯨꯝꯕ ꯇꯨ ꯇꯦꯡ ꯗꯦꯔꯦꯡ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯥ ꯃꯁꯛꯇꯤ ꯎꯠꯀꯅꯣꯌꯦ ꯐꯖꯗ꯭ꯔꯣ ꯃꯥꯏ ꯐꯅꯦꯛ ꯃꯆꯨꯁꯦ ꯋꯥꯎ ꯑꯩ ꯉꯥꯎꯑꯦ ꯑꯩ ꯌꯦꯜꯂꯣ ꯌꯥꯝ ꯁꯦꯠꯅꯤꯡꯕꯅꯦ ꯌꯦꯜꯂꯣ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯅ ꯅꯩꯗꯨꯒ ꯍꯣꯔꯦꯟ ꯑꯣꯟꯊꯣꯛꯅꯔꯁꯤꯔꯥ ꯍꯣꯏ ꯑꯁ ꯑꯩ ꯌꯦꯜꯂꯣ ꯃꯆꯨ ꯌꯥꯝ ꯁꯦꯠꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯨ ꯂꯩꯇꯕ ꯋꯥꯟꯗ ꯌꯦꯜꯂꯣ ꯐꯅꯦꯛ ꯃꯆꯨꯗ ꯁ꯭ꯋꯥꯏꯅ ꯈꯔ ꯉꯥꯟꯒꯨꯝ ꯇꯧꯋꯦ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯍꯩꯇ꯭ꯔꯤꯕꯀꯣ ꯈꯔ ꯇꯝꯃꯤꯅꯦ ꯑꯩꯁꯦ ꯈꯔ ꯍꯩꯅꯕ ꯇꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯂꯩꯇꯤꯡ ꯅꯨꯡꯊꯤꯡ ꯉꯥꯟꯕ ꯉꯥꯟꯗꯕ ꯃꯄꯥꯒꯗꯣ ꯈꯔ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯍꯨꯝꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯁꯛ ꯄꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯣ ꯌꯣꯝ ꯃꯥꯟꯅꯗ꯭ꯔꯣ 이스 베이커다 ꯄꯣꯁꯇꯔꯗꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯃꯥꯕꯣꯛꯀꯤꯔꯣ ꯃꯥꯕꯣꯛ ꯅꯪꯒꯤꯔꯣꯁꯦ ꯁꯤ ꯍꯣꯔꯦꯟ ꯄꯨꯗꯣꯏꯔꯣ ꯏꯃꯥ ꯑꯝꯇ ꯍꯥꯡꯗꯣꯛꯑ ꯌꯦꯡꯒꯦꯅꯦ ꯄꯩꯁꯥ ꯌꯥꯎꯔꯤꯔꯣ ꯄꯩꯁꯥ ꯌꯥꯎꯏꯀꯣ ꯌꯦꯡꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯍꯌꯦꯡ ꯂꯨꯍꯣꯡꯕꯩꯗꯤ ꯁꯤ ꯄꯨꯔꯣꯏꯗ꯭ꯔꯣ ꯁꯤꯅ ꯀꯩꯅꯣ ꯅꯨꯃꯤꯠꯀꯤ ꯉꯁꯤ ꯍꯩꯖꯤꯡꯄꯣꯠꯀꯤꯔꯣꯁꯦ ꯄꯨꯗꯣꯏꯁꯦ ꯅꯪꯅ ꯃꯥꯏꯗꯤ ꯀꯅꯥꯅ ꯀꯦꯕꯤꯔꯤꯅꯣ ꯀꯩꯅꯣ ꯏꯁꯥꯅꯅꯤ ꯀꯩꯅꯣ ꯀꯥꯟꯁꯨꯅꯨꯕꯤꯕꯨ ꯀꯅꯥ ꯌꯦꯡꯕꯤꯔꯤꯒꯦ ꯃꯀꯔꯒꯤ ꯀꯩꯅꯣ ꯄꯤꯁꯨꯝ ꯌꯥꯝ ꯃꯀꯔꯒꯤ ꯄꯤꯁꯨꯝ ꯌꯥꯝ ꯃꯥꯜꯂꯦ ꯆꯧꯀ꯭ꯔꯤ ꯃꯅꯤꯡ ꯊꯥꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯎꯈꯤꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯄꯔꯦꯡ ꯑꯃꯈꯛꯇꯪ ꯄꯔꯦꯡ ꯑꯃꯠꯇ ꯅꯠꯇꯦꯕ ꯄꯔꯦꯡ ꯃꯅꯤꯡꯗꯁꯨ ꯌꯥꯎꯔꯤꯕꯀꯣ ꯁꯤꯅ ꯍꯣꯔꯦꯟ ꯍꯩꯖꯤꯡꯄꯣꯠꯀꯤ ꯄꯣꯠ ꯄꯨꯔꯝꯗꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯉꯥꯏꯅꯔꯀꯥꯟ ꯇꯧꯔꯉꯥꯏ ꯐꯥꯟ ꯊꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯏ ꯍꯤꯡꯒꯣꯜ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯗꯨꯏꯅꯦ ꯁꯤꯗꯩ ꯆꯪꯕꯅꯦ ꯄꯨꯔꯥ ꯖꯪꯒꯟ ꯃꯥꯟꯕꯅꯦ ꯇꯨꯇꯨ ꯑꯥꯏ ꯆꯥꯟꯅꯔꯦ ꯃꯤ ꯂꯥꯛꯄ ꯍꯧꯅꯔꯦ ꯍꯩꯖꯤꯡꯄꯣꯠꯀꯤꯗꯨ ꯃꯤ 2 ꯂꯥꯛꯄ ꯍꯧꯔꯦ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯉꯁꯥꯏ ꯃꯁꯛ ꯎꯠꯂꯨ ꯌꯥꯗꯕꯗꯣ 이바니는 ꯈꯪꯕ꯭ꯔꯥ ꯍꯣꯔꯦꯟ ꯌꯨꯝ ꯁꯪꯍꯧꯗꯣꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯉꯥꯏꯔꯤ ꯃꯤ ꯂꯥꯛꯄ ꯃꯤ ꯂꯥꯛꯑꯒ 이바니 ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯣꯔꯦꯟ ꯆꯥꯅꯣꯡ ꯃꯤ ꯆꯠꯈꯤꯕ ꯆꯥꯅꯣꯡ ꯌꯣꯟꯕ ꯑꯗꯩ ꯂꯩꯍꯧꯕ ꯑꯗꯩ ꯃꯣꯏ ꯄꯣꯠ ꯑꯋꯥꯠꯄ ꯋꯥꯠꯇꯕ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯆꯦꯟꯕ ꯋꯥꯏ ꯂꯨꯍꯣꯡꯕꯁꯦ ꯑꯁ ꯂꯨꯍꯣꯡꯕ ꯂꯣꯏꯒ꯭ꯔꯗꯤ ꯐꯕꯅꯤꯉꯣ ꯍꯩꯖꯤꯡꯄꯣꯠꯁꯤꯃꯒ ꯂꯩꯕꯁꯦ ꯌꯦꯡꯕꯤꯔꯛꯑꯣ ꯁꯣꯝꯗ ꯀꯦꯃꯦꯔꯥꯁꯤꯡꯗ ꯑꯩꯈꯣꯏꯁꯤ ꯏꯅꯝꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯤ ꯀꯣꯔꯤꯌꯥꯟ ꯃꯔꯣꯟ ꯌꯥꯝ ꯍꯩꯕꯅꯦꯕꯀꯣ ꯉꯁꯥꯏ ꯏꯕꯥꯅꯤꯁꯦ ꯑꯩꯁꯦ ꯐꯃꯨꯡꯗ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯀꯣꯔꯤꯌꯥꯟ ꯁꯤꯔꯤꯌꯦꯜ ꯌꯦꯡꯉꯦꯕꯀோ ꯃꯥꯅꯅꯦ ꯁꯤꯃꯥꯗꯨ ꯌꯦꯡꯗꯕꯤꯗ ꯈꯪꯕ꯭ꯔꯥ ꯇꯥꯔꯒꯅꯦ ꯀꯔꯤ ꯍꯥꯏꯔꯤꯒꯦꯁꯤ ꯈꯪꯉꯒꯅꯦ ꯋꯥꯔꯤ ꯃꯤꯅꯤꯡꯗꯣ ꯃꯥ ꯂꯣꯏ ꯑꯔꯊ ꯍꯜꯂꯛꯄ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯋꯥꯔꯤꯗꯨ ꯈꯪꯈ꯭ꯔꯕ ꯑꯩꯗꯤ ꯌꯦꯡꯗꯕꯤꯗ ꯌꯥꯝ ꯍꯩꯕꯅꯦ ꯌꯦꯡꯗꯕꯤꯗꯅꯦ ꯇꯥꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯩ ꯍꯩꯈ꯭ꯔꯕ ꯀꯣꯔꯤꯌꯥꯟ ꯃꯃꯥꯡ ꯈꯪꯕꯁꯤꯗꯤ ꯑꯁꯤ ꯐꯦꯝ ꯑꯩ ꯀꯃꯦꯟꯇ ꯍꯥꯏꯔꯣ ꯑꯩꯁꯦꯀꯣ ꯈꯔ ꯅꯣꯏꯈꯠꯄ꯭ꯔꯥ ꯑꯩ ꯃꯌꯥꯝ ꯈꯔ ꯅꯣꯏꯈꯠꯂꯦ ꯅꯍꯥꯟ ꯑꯍꯥꯟꯕ ꯑꯩ ꯌꯥꯝ ꯁꯣꯜꯂꯦ ꯍꯥꯏꯕꯗꯣ ꯅꯣꯏꯈꯠꯄ꯭ꯔꯥ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯈꯔ ꯅꯣꯏꯈꯠꯂꯦ ꯍꯥꯏ ꯍꯧꯖꯤꯛ ꯈꯔ ꯆꯦꯟꯖ ꯎꯕ꯭ꯔꯥ ꯑꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯎꯗꯦ ꯀꯃꯦꯟꯇ ꯈꯪꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯃꯥꯃꯅ ꯐꯥꯔꯁ ꯇꯥꯔꯦ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯐꯝꯃꯤꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯋꯥꯏꯗ ꯎꯗꯦ ꯑꯣ ꯁꯦꯕꯣꯠ 2 ꯄꯥꯜꯂꯦꯕ ꯑꯗꯨꯝ ꯄꯥꯟꯕꯅꯦ ꯌꯥꯝ ꯅꯨꯡꯇꯤꯒꯤ ꯍꯦꯛꯄꯅꯦ ꯏꯃꯥꯅ
มองมาใครเกียร์ห้องนั่นเลยตัวคุยมาอีกเกียร์สนุนทินโดยตัวรี จะนวลชมนี่ yes เดียว ก็มาจะนวนทินเจอร์มึงต้องให้อยู่นะไอ้บอกแต่ Hi ไลน์มาแล้ว ngasi dia igi makeup ne mi hairu dre นี่เป็นเนาะ heijingpot numit กนากีฮิจาบด debe sa debe sorgi นาจานุปากีฮิจาบดนี่ debe sorgi อืม ngasi di ki bagi hairu dre aina dum ke jere ngasi ki sina reaction ni แม่พะซีเดให้เราไลน์มาเลยบุดมาเลย oren pi selakan amuk phajadoi mi samga ki ra kan am phajadoi ni aji samju ki ra doi ai mi ki haloi aina tawje ni ai ma แม่มาจาลวนบีรีคุยบานีกีทักเซนะจาลวนไม่ยำให้บันนี่ใจสร้างทงยำให้บันนี่ให้นะใช้สังทงอุดหอยใช้สูคุยนำนะกระดิ่งใช้ทงหรือกระดิ่งเนาะ Hawaii โอ้ก็เลยฮาวายทงเองงานจะเสบอิโรเลคูฮาวอ่ะมา hair dry ให้จ้าลุยดูเลยก็รีคลาสตกทัวทำมาแกสิเดน่าไอ้ยี่ให้บีโรอินามานังกิสุมาต้มปีกเสอ๋อเสร็จเลยสิมันนังกิโอ้ยสิกับเสร็จจับมันนะบ้านอีวานิสอังงบ่ให้บีโรอินามา Kam haidori ขยำให้บิว ในสังคมสายยำฮาวไอ้บะขยำให้บิวไอ้นี่เข้าลงมา Yaba ย่าดูลง cheers Ah, how that? 好的我都没得好就今天讲没人好带的 không biết tặng hậu tôi cũng được ไอ้ยี่ดมใหญ่好ไอ้ไม่สิ今天讲没ดม好ไอ้ Chị em để chăm hình bên này nè. นุ่งตาเลยถ้าจะเดารีให้จึงปวดมาเกลุยเลยนุ่งตาไปเช่าเลยคุยมาให้จึงปวดจะล้างได้ด่ะถ้าจะเห็นในเลยอินนั้นมาเสียบิวละ ยำเพะเซบัวมาเช่าเลยให้บัวหับปะวะ mới gì เพะเซ bắt mà ông không tôi rồi lại ต้องบีบะหมี่มันจะเนี่ยนะเอาไว้อินน้ำผสมรอมีรักเปล่าเนี่ยมามันอินเนมันโนโลโนโอ้ยบะ
Chakre loinama loiraba. Sida ngai male. Sina pot chai makhaiya pulap. Aina pot chakre. Sida han mai tung doi ba. Last chalo mayam. Last bus. Nungai na happy journey, happy heijingpot. Bye bye. Heijingpot yam nungai phan toro mo ko. Happy heijingpot guys. Board mapa lai re. Chalo. Later nang last ni. Karo kana wali. Chalo. Heijingpot phan toro mai. Heijingpot phan toro mai. Tagree. Sina arway boy male. Ibani da ngai hore. Loire ibani da ngai hore khangbra. As ngasi akhoi heijingpot se pura ga chacho ne akhoi kakching ni pura chatle ba khongna ko hai nupi kaina nu kakching manung ne ba ko aduna wairi dai ne ba duna inang nakna ban khong chato ne ba nong taslak ta khudak ta gari toraga chakre loire pot amok thangnok thangjin mayam tore gari dam hong do honjin mayam tore ibani ka Kadana tana nam hodre adana pareng pu do zo. Au Pu hodre. pot pu gi pring nam gen tau bane ba ko adu nam hodre na pot thang e nong ta salak ta ado akoi si Amala hodre. acha ado akoi ai ngasi heijingpot ki vlog si nungai di mi nang auda ba yar ba chalo bus tu da ai ngasi heijingpot ki vlog si nungai di enjoy to di like to ko bi ganu aduga ai gi channel subscribe to biro mo ano war ga di aduga ai gi atopa channel sa lay bane asi mukbang hai ba adu su subscribe to bio to da war ga di kaina si hayang luong bay vlog among lakani